LTV yang video pun mau pulisi kes nauram na taram nok ceri. LTV na akan na sandok coba special talk ta yang tabi pun mau pusu taram nok ceri ngasi ki special talk ta aku ina pudun laksari basi handaki tarani pan suba Lok Sabha Mikhal da ina Manipur Parliamentary Constituency da independent mirip wana leki bo aja moirang them tom sana nong sabah guna bagi taza adu lok sage maktu tu ozabu LTV na kai degi taram nok ceri. Kurum jadi miam. Oza ahambada oza je hamda ki tarani ban suba Lok Sabha Mikhal asida saruk yare mirep amo ina to e mayam nasu lai khangnare adubo viewers singina he na khangna bagi tamta oza si kanano oza gi self introduction ama tampi view Ai ming moirang them to tom sana nong saba aya hairok tagini Thoban district ki manung leiba ai no ji lep libasi 18 Lok Sabha election 2024 asida aina lebisi koi ai isana leiba jaga si outer ni outer inner outer Manipur Parliamentary Constituency aina leiba area sina ai khoi sina reserve area oiba ST gi tribal singi maram adu ai khoi di bo thaja bakta jaba lep ya da aduga ai khoi ni Indian Constitution na piriba candidate amada bot lep gi right pibado ai khoi na lepning ba kendra da lep yayo ai Delhi da su yayo adu maina yabdu maram borga ai outer lai jarga so inner da changlaga Manipur macha amoina Manipur state si da leiba sit amada ai bu sakang mai khang liba parja miyam gi aina motam kya lonya tinar mo mayam khak leibani na aina mahiroi organization da di club organization kya da Manipur miyam ga khucham raga toruk paduna ai khangna chana miyam leibani na bot sudum isagi pamba aduna ai hak inner Manipur Parliamentary Constituency da ai khoi candidate taruk lebina bi mangda ai mari subani 4 ne ai serial number miyam na ure election loire ai ko je pa markani ado ozagi political journey sita hada kisna kairok suba election thingna boiduna hamda akoi general election ai tare hairo assembly constituency da hana lekhi balai bra natraga mamang da su Lok Sabha Mikhal da dum thingna gi balai khrabra ai MP da ko MP da hogi ba so 2019 da lepre matamdu da ikoi MPP gi ticket ne matamdu so ise MPP gi ticket ta ina bole pa da ikoi MPP si group naiba adu da matamdu da aiga lampa paji MPP da Jugindro masana president hajaba aduga ma masana president jo hajaba aduga masa su candidate oina MPP ticket ta nomination fine torba ai sa jo ai jina kanu gi khoi apabi group ai tare MPP da apabi group da ina apabi ahanjina appoint torga ai je ai MP gi candidate oina thopa matamdu da ibani ma seat lamada ticket party amagi ticket ani san diba ticket amom taneba adu ibani la amina compromise pi ngombre arona aduna nabani makta nabani independent status ta nabani mak nomination fine to bo yare aduga nabani ticket pamagadi election commission of India gi nabani bo sakhang ba si amtang yoradi madu boi khoina party gi candidate na respect to guni hai banewa auda ahing da loktu na moina saba computer da saraga asingbo leiba nati huji pok da MPP se nei sini adum mana torga ai si case to ngai case mayok na ngai mukta da ai si aduda miyam da public platform da adigi keben dewa kyana ko da ai si matam phak chatna amata join to ngam di maramuduna isi silent candidate oigi hogida boti lebaga aduga mu kumsina mu kamai tonarga aisi election si notification thokri mamang da isi mo election mamang hida advertise pinning ma miyam da auda isi aigi lekhai gi naha ma na torga aisi cyber crime na phare ga isi jenda leigadom le yam chawa case ai working chalubani na thangam si yobi sada aduda thang da case pansalaga attempt to murder harga case mayam pansalaga akal kan to ai jen thamai langi maduda ai si jenda le lep su yamne lep ken su khan ba duda chen chongai angang jing na heutraga di ai kinji obi jaro e du khangmunina masi adum munna khangga naina jumi kauraga thuna arai ba pa torga ukin ne aga maina ai si bail out leibani oza dage lakni je oza gi political career harba tare oza je kari gi damakta rajniti da khongdara idbano habdo adu ke mutang thambiyo ba ai si na hone dum miyam gi
ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯁꯤ ꯊꯋꯥꯏ ꯌꯥꯎꯔꯦ ꯏꯁꯥꯗꯁꯨ ꯑꯩꯅꯁꯨ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯑꯩꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯅ ꯁꯦꯝꯕ ꯑꯩꯅ ꯌꯥꯎꯕ ꯀꯃꯤꯇꯤꯒꯤ ꯑꯩꯅ ꯐꯝ ꯊꯧꯕꯨꯔꯦꯟ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯁꯤꯜꯂꯒ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯁ꯭ꯀꯤꯝꯁꯤ ꯇꯣꯏꯅ ꯇꯧꯏ ꯑꯁꯨꯃꯥꯏꯅ ꯂꯥꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯟ ꯆꯥꯟꯅꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯃꯁꯤ ꯄꯥꯝꯃꯦ ꯁꯤꯅꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯀ ꯄꯣꯂꯤꯇꯤꯛꯁꯀ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯁꯦ ꯑꯁꯤꯒ ꯌꯥꯝꯅ ꯅꯛꯅꯅ ꯆꯠꯄ ꯃꯔꯝꯅ ꯃꯁꯤ ꯏꯆꯥꯟ ꯆꯥꯟꯅꯕ ꯑꯗꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯚꯣꯠ ꯀꯥꯈꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯤ ꯁꯦꯝꯗꯣꯛꯄ ꯄꯥꯝꯂꯛꯄ ꯑꯗꯨ ꯁꯦꯝꯗꯣꯛꯀꯅꯤ ꯀꯩꯗꯧꯀꯅꯤ ꯍꯥꯏꯕꯗ ꯑꯦꯂꯦꯛꯁꯟꯁꯤ ꯃꯊꯧ ꯇꯥꯔꯛꯄ ꯀꯥꯗ꯭ꯔꯒꯗꯤ ꯁꯦꯝꯕꯁꯨ ꯉꯝꯃꯣꯏꯀꯣ ꯑꯗꯨ ꯀꯥꯅꯉꯥꯏ ꯍꯣꯠꯅꯔꯛꯄꯗ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯩ ꯃꯗꯨꯃꯥꯏꯅ ꯋꯥꯔꯛꯄꯗꯨ ꯍꯩꯔꯣꯛꯇꯗꯤ ꯑꯩ ꯑꯍꯥꯟꯕꯗ 1997 ꯑꯩ ꯖꯤꯂꯥ ꯄꯔꯤꯁꯠ ꯂꯦꯞꯄꯦ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯖꯤꯂꯥ ꯄꯔꯤꯁꯠꯅꯤ ꯃꯁꯤꯗ ꯑꯩ ꯖꯤꯂꯥ ꯄꯔꯤꯁꯠ ꯇ꯭ꯔꯥꯏ ꯇꯧꯋꯦ ꯀꯥꯗꯦ ꯃꯊꯪ ꯑꯃꯨꯛ ꯃꯗꯨꯗ ꯑꯃꯨꯛ ꯂꯧꯊꯣꯛꯑꯦ ꯂꯣꯀꯦꯜ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯑꯇꯝꯕꯅ ꯑꯩꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯑꯇꯣꯞꯄ ꯑꯩꯒꯤ ꯔꯥꯏꯕꯦꯜꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯗ ꯑꯩꯅ ꯂꯧꯊꯣꯛꯑꯦ ꯑꯩ ꯖꯤꯂꯥ ꯄꯔꯤꯁꯠ ꯀꯥꯔꯕꯁꯨ ꯀꯥꯗ꯭ꯔꯕꯁꯨ ꯑꯩ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯦꯞꯄ ꯍꯦꯛ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯨꯝ ꯑꯣꯔꯒꯅꯥꯏꯖ ꯇꯧꯋꯦ ꯑꯗꯨꯝ ꯂꯦꯞꯄ ꯃꯇꯝꯗꯁꯨ ꯑꯃꯨꯛ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯈꯔ ꯑꯁꯣꯏꯕꯗꯤ ꯂꯩ ꯑꯗꯨ ꯂꯦꯞꯇꯅ ꯂꯥꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯇꯥꯝ 4ꯃꯨꯛꯁꯤ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯂꯦꯞꯄꯦ ꯏꯁꯀꯣꯠ ꯂꯧꯕ ꯌꯥꯎꯋꯦ ꯐꯪꯕ ꯌꯥꯎꯋꯦ ꯐꯪꯗꯕ ꯌꯥꯎꯋꯦ ꯑꯗꯣ ꯍꯧꯈꯤꯕ 2017ꯗꯗꯤ ꯀꯩꯅꯣꯗ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯑꯩ ꯏꯁꯀꯣꯠ ꯉꯥꯏꯀꯣ ꯑꯗꯒꯤ ꯑꯃꯨꯛ 2019ꯗ ꯑꯃꯨꯛ ꯑꯦꯝ ꯄꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯑꯃꯨꯛ ꯉꯥꯏꯑꯦ ꯑꯦꯝ ꯄꯤꯗ ꯑꯃꯨꯛ ꯏꯁꯀꯣꯠ ꯉꯥꯏꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯁꯀꯣꯠ ꯂꯧꯋꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯑꯣꯖꯥꯁꯦ ꯑꯍꯥꯟꯕꯗꯁꯨ ꯑꯦꯝ ꯑꯦꯜ ꯑꯦꯁꯨ ꯂꯦꯞꯄꯤꯔꯝꯂꯦ ꯑꯗꯨꯒ ꯂꯣꯛ ꯁꯚꯥꯗ ꯑꯃꯨꯛ ꯂꯥꯛꯏꯅꯦꯕꯀꯣ ꯎꯝ ꯁꯤꯗꯩꯁꯤꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯅ ꯂꯦꯞꯄ ꯃꯇꯝꯗ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯂꯦꯞꯄꯗꯨꯒ ꯂꯣꯛ ꯁꯚꯥꯗ ꯆꯪꯁꯤꯜꯂꯛꯄꯁꯤꯒ ꯑꯣꯖꯥ ꯈꯦꯠꯅꯕ ꯑꯗꯨꯝ ꯈꯔ ꯂꯩꯔꯝꯒꯅꯤꯗꯅ ꯎꯝ ꯑꯗ ꯈꯦꯠꯅꯕꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯑꯁꯤ ꯊꯦꯡꯅꯕꯗ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯎꯝ ꯑꯣꯖꯥꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯃꯥꯌꯣꯛꯅꯩ ꯍꯥꯏꯕꯗꯤ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯊꯦꯡꯅꯈꯤꯕꯗꯨꯒ ꯎꯝ ꯂꯣꯛ ꯁꯚꯥꯗ ꯊꯦꯡꯅꯕꯁꯤꯒ ꯀꯔꯤ ꯈꯦꯠꯅꯕꯗꯤ ꯎꯕ ꯐꯪꯉꯤ ꯑꯣꯖꯥ ꯑꯩꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯤ ꯈꯔꯗꯤ ꯃꯥꯏ ꯄꯥꯛꯄ ꯌꯧꯔꯦꯅ ꯈꯜꯂꯦ ꯑꯩꯗꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯦ ꯑꯌꯥꯝꯕꯅ ꯂꯧꯃꯤ ꯑꯗꯒꯤ ꯂꯥꯏꯔꯕꯅ ꯃꯦꯖꯣꯔꯤꯇꯤ ꯍꯦꯟꯕ ꯂꯝꯗꯝꯅꯤ ꯏꯁꯇꯦꯠꯁꯦ ꯑꯗꯨꯅ ꯂꯥꯏꯔꯕ ꯃꯆꯥꯅ ꯃꯤꯌꯥꯝꯒꯤ ꯁꯥꯁꯣꯟꯗ ꯌꯥꯎꯕ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯎꯠꯅꯤꯡꯕ ꯑꯗꯒꯤ ꯕꯣꯠ ꯂꯦꯞꯄꯗꯤ ꯑꯩ ꯊꯤꯡꯒꯥꯡ ꯀꯌꯥꯗ ꯂꯦꯞꯄ꯭ꯔꯕꯅꯤꯅ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯂꯥꯏꯔꯕ ꯃꯆꯥꯁꯨ ꯕꯣꯠ ꯂꯦꯞꯄ ꯌꯥꯏꯀꯣ ꯄꯩꯁꯥꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕꯁꯤ ꯎꯠꯄ ꯄ꯭ꯔꯖꯥꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯄ꯭ꯔꯖꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯂꯩꯔꯤꯕ ꯚꯣꯇꯔ ꯆꯜꯂꯤꯕꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤꯁꯨ ꯕꯣꯠ ꯂꯦꯞꯄ ꯌꯥꯏꯀꯣ ꯍꯥꯏꯗꯨ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯦꯕ ꯑꯩꯅ ꯂꯝꯕꯤ ꯁꯨꯃꯥꯏꯅ ꯕꯣꯟ ꯁꯣꯡꯉꯕ ꯖꯪꯒꯜꯁꯤ ꯆꯠꯅꯕ ꯑꯩꯅ ꯂꯝꯕꯤ ꯍꯥꯏꯗꯠꯂꯒ ꯆꯠꯂꯤ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯃꯌꯥꯝ ꯍꯥꯏꯗꯠꯂꯤ ꯍꯥꯏꯕꯁꯤ ꯃꯣꯏ ꯈꯪꯗꯦꯕ ꯃꯣꯏ ꯌꯥꯎꯗꯅ ꯇꯤꯡꯈꯪ ꯇꯝꯕꯧꯁꯤ ꯑꯩ ꯈꯛꯇꯅ ꯌꯥꯠꯄ ꯌꯥꯗꯦꯕ ꯔꯥꯖꯅꯤꯇꯤꯁꯤꯗꯤ ꯃꯣꯏ ꯌꯧꯁꯜꯂꯀꯥꯟꯗ ꯃꯆꯥꯁꯤꯡ ꯇꯨꯡꯗ ꯍꯧꯔꯤꯕ ꯃꯆꯥꯁꯤꯡꯗꯨꯁꯨ ꯑꯩꯗꯧꯅ ꯕꯣꯠ ꯂꯦꯞꯄ ꯌꯥꯏ ꯕꯣꯠ ꯀꯥꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯃꯣꯏ ꯃꯁꯥꯗ ꯑꯩꯈꯣꯏꯁꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯄꯥ ꯏꯄꯨꯅ ꯑꯩꯈꯣꯏꯕꯨꯁꯨ ꯃꯤꯉꯣꯟꯗ ꯚꯣꯠ ꯄꯤꯅꯕ ꯑꯩꯈꯣꯏꯁꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯄꯣꯜꯂꯒꯦ ꯑꯗꯨꯅ ꯑꯩꯅ ꯄꯣꯛꯏꯕ ꯏꯆꯥꯁꯤꯡꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎꯕ ꯑꯩꯈꯣꯏꯗꯤ ꯚꯣꯠ ꯂꯦꯞꯆꯔꯣꯏ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯣꯏꯖꯔꯒꯦ ꯃꯤꯉꯣꯟꯗ ꯚꯣꯠ ꯄꯤꯔꯒꯦ ꯍꯥꯏꯕ ꯄ꯭ꯔꯖꯥ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯤꯒꯤ ꯐꯤꯒꯥꯎꯗ ꯄꯩꯁꯥ ꯅꯤꯕ ꯆꯠꯂꯤꯁꯤꯡꯁꯤ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯟꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯖꯥꯅꯁꯨ ꯍꯥꯏꯔꯤ ꯑꯣꯖꯥꯁꯤना ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯃꯆꯥꯁꯤꯡꯁꯨ ꯕꯣꯠ ꯂꯦꯞꯄ ꯌꯥꯏꯀꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯒꯦꯅ ꯍꯥꯏꯔꯤꯅꯤꯗꯅ ꯎꯝ ꯁꯤꯗꯩꯁꯤꯗ ꯍꯟꯗꯛꯁꯦ ꯂꯥꯏꯕꯛ ꯐꯗꯅ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯁꯤꯗ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯑꯣꯖꯥꯁꯨ ꯌꯥꯝ ꯀꯟꯅ ꯅꯨꯡꯁꯤꯕꯤꯔꯤꯀꯣ ꯐꯖꯔꯤ ꯁꯤꯗꯩꯁꯤꯗ ꯂꯥꯏꯕꯛ ꯐꯗꯅ ꯀꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯥꯃꯦꯟꯇ ꯆꯠꯂꯦꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯎꯝ ꯑꯍꯥꯟꯕꯗ ꯀꯔꯤ ꯊꯕꯛ ꯍꯥꯟꯅ ꯄꯥꯏꯈꯠꯄꯤꯒꯅꯤ ꯃꯗꯨ ꯃꯆꯤꯟ ꯊꯤꯕ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯏꯃꯥꯡꯗ ꯀꯥꯗ꯭ꯔꯤꯉꯩꯗ ꯁꯤ ꯍꯥꯏꯔꯝꯕ ꯀꯥꯔꯒ ꯁꯤ ꯇꯧꯈꯤꯕ ꯑꯗꯨꯅ ꯑꯩ ꯁꯤ ꯀꯃꯦꯟ ꯑꯝꯇ ꯄꯤꯗꯦ ꯑꯩꯗꯤ ꯍꯧꯖꯤꯛꯐꯥꯎ ꯀꯩꯒꯤꯅꯣꯗ ꯊꯕꯛ ꯑꯣꯏꯅ ꯎꯠꯀꯦ ꯁꯤꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯎꯠꯈꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯄꯥꯡꯊꯣꯛꯂꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗꯤ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯑꯅꯤ ꯄꯥꯡꯊꯣꯛꯄꯁꯤꯗ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤ ꯃꯌꯥꯝꯅꯗꯤ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯦꯝꯄꯦꯟ ꯌꯥꯝ ꯇꯧꯕ ꯂꯩꯔꯤ ꯍꯟꯗꯛꯁꯦ ꯄꯩꯁꯥ ꯏꯆꯪ ꯆꯪꯗꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡꯒꯗꯤ ꯌꯥꯝ ꯄꯥꯡꯊꯣꯛꯄ ꯎꯈꯤꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯎꯝ ꯁꯤꯗꯩꯁꯤꯗ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯦ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟ ꯑꯣꯏ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯑꯣꯖꯥꯅ ꯑꯣꯏꯗꯦ ꯉꯁꯤꯁꯤ ꯑꯥꯎꯇꯔꯒꯤ ꯁꯦꯀꯦꯟ ꯐꯦꯁꯀꯤ ꯏꯂꯦꯛꯁꯟꯅꯤ ꯃꯥꯅꯤ ꯑꯗꯨꯅ ꯉꯁꯤꯁꯤ ꯀꯔꯤ ꯊꯣꯛꯑꯝꯃꯣ ꯈꯪꯗꯦ ꯆꯤꯡꯒꯤ ꯂꯝꯗ ꯑꯗꯒꯤ ꯌꯥꯝ ꯀꯟꯅ ꯕꯣꯏꯀꯣꯠ ꯇꯧꯔꯤꯕ ꯀꯨꯀꯤ ꯑꯦꯔꯤꯌꯥꯗ ꯕꯣꯠꯅꯦ ꯍꯧꯖꯤꯛ ꯕꯣꯏꯀꯣꯠ ꯇꯧꯔꯤꯕ ꯖꯒꯥꯅꯤꯀꯣ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯈꯪꯉꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈꯤꯕ ꯏꯅꯔꯗ ꯐꯥꯔꯁ ꯐꯦꯁꯇ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏ ꯔꯤꯄꯣꯜ ꯂꯥꯛꯈꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯀꯥꯟꯗ ꯔꯤꯄꯣꯜꯁꯤ ꯐꯖꯕ ꯇꯧꯔꯨꯕ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯔꯤꯄꯣꯜ ꯇꯧꯔꯨꯅꯤ ꯃꯗꯨ ꯒꯨꯟꯗꯥꯏꯖꯝ ꯍꯥꯠꯅ ꯁꯨꯅꯕ ꯐꯨꯅꯕ ꯆꯩ ꯅꯣꯡ ꯊꯥꯡ ꯅꯣꯡꯃꯩ ꯐꯥꯎꯕ ꯌꯥꯎꯔꯕ ꯏꯂꯦꯛꯁꯟ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯎꯔꯦ ꯃꯔꯝ ꯑꯗꯨꯅ
report line ni maramda ai mangjong so hai ikoi hana ki MP ge election ji free and fair election oiroi adagi parja ge apam basu election timing nate ikoi ge relief camp da matong madam khadam malang sundrang da tawra ga leibe dona mayum makai le yatra singjina makoi gi thamoi da taw le ri me kari horen kari chani hujing ne kari no khangdana malang da karai da tumni kai dori no mai tumi ji karai da no udra wadra udra nungdra ga lebak da khangdabana malang da tawri punsi mo iri mena election ju timing jadi aduna idi campaign ju moi mangda manak ta changmang ngamboi moi thamoi da mai ja imina kadi election naina khupak na kal thar kan khali kendi chingda aduna ai moi ki moi bu nusi dabri nati nusi moi ki seba da damak tongning mana ai ngasai gi na khoina hairi do ai di thabok ni moi da ina seba kai to ego ut la khana manak ta changani aduna ai adu tongni da tongni nam thak tawraga thum packet lam puraga adu tawbudu ai ngamoi tu su malang mani noi na ngam su jai ngam tabu jai adu ai pam beleti thabo in utke sine ada oza ina election je sum laksan lakpodo ina election ge matang je oza handak se candidate taruk ni thopi ri se khoi ge national political party dagi amadi state national political party dagi ahum thole aduga independent ahum amgani tholei se sidai da candidate sidi mayam na loin mo pamna ba phaba ngak tani hain lobu yai ko mayam se le pamne aduda oza sina mayam sidagi hena matik sa haina khanbi bra candidate mayam sidagi oza na kari ahen bagun yawbugi no mayam na oza da vote piram ga dije haina oza da kari khanbe parja na ibu ngasai gi nohina hangbo hang dai pokum ga pi gen le mani awda pi hodre ai na karmaina rajdi politics si jore ino haibi matang do ai si MLA le bakpada wana ga yam thinga reba ai ja hirok te MLA le pada hui angau bu tan gum tan le ai meeting amtang sinba ai ga anga ki phuga chai bai gari thugai ba adu ko gudai yam mayam lakpa adu maina lakba lakaga bot thingna gi ba kyam jawre adu muk chahi tam ani na isin mele aina sogot ba MLA na karaga jo ai si meeting am thuwa ngang ndi jin men challe aduna ai si ai bu tumaina phunjana thamadu ngasi di MP leb kan ai ngning matu free kano du movement du phanglamni na ai sumaina miyam du utpangame chahi kya ji nabsal thamnam bado adu sig matang ji longning mane ko hoigi nangi question du mo khumge hoigi dom ka yong hoji ki jo oza hoji election ji da candidate ti mayam thole moi ji aina hiding badi ko moi ji hoji BJP da thori nupa ji haukiba 2019 da ma MP lepne na chi kya chairga na kya de invite tawraga sumaina group meeting tawduna development kya khang haiba sajana torom nupa ne Basant Kumar aduga ticket phangdraina leptaba ai khoi ticket phangso phangto choi godi lebane lebrak nupa ne sumaina khoi lakpa leipa ke seba da kathok thu lai be khoi ga adi ma di hanki phoba Basant Kumar si di ticket pini piroi matam chana miyam lauthoni ba ticket jam te lauthok ta bi last hour da karai you know lai thei tawra ga insal laga ate nomination phain tawru ba nupa ne hoji Manipur da BJP sirab matam ne maram kan ka si ba di khoi gi Sandrim bi gi wari da imadi khwang yaure thaba thajin yaure bido ai BJP da du tare moi ji loram tai siram dai ne Manipur da kari noi kanda ai khoi ure tho iba tho su puna makso BJP government thogan mane BJP iset na ne control tho bungam de tha kya ji moina warusin prak bungam de leiba ngak ba hi da bane leiba ngak nei to sibai thamne ji bo sibai bu mi hura loi thamne bo pata hodi mi halo hura lo chagun do wain thamro bo police bo sibai police gi ngak chen da me loi do ngak ka ne ba ngak bungam tra me na mathung huk to sarkar ni maram aduna hujiki kaino si sarkar si ko mahoina thadori ba kindia si matam chana kindia puthop ngam de ngaki maming gi lai thayo na puthop ni masa ju khangi goi Manipur to silani le ko outer inner asida outer moi kindia puthop ngam de Delhi da Shetar da BJP pale Manipur da BJP pale aduga isi da kindi macha gi ticket puthop ngam da ba ji kaino adui mo inner da som batam chana kindi si puthora mi na campaign to ban da to ngam de last hour da nomination fine khak nang nangai to ra ga gunda phuja to ra ga adigi ngasai gi free and fair election gi matang duna kaino kan da Biren gi quarter da imai ben nupi myam wa tanab kauri nai jane adu thorok pa na bag chau chau thanna thorok imyam jina adu gi potuna imai ben adu mana AJL mo moiraga paisa gi AJL oraga pot khome ure ko ai thaja bu jaba ko adi mo nakalam da koi muslim isinau singi haro kumai leiba itsida mana Biren sida angam da bada high level da tawra ga kari hamar ga noi muslim sing dibo thaja blakanu ko
ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯅꯌꯨꯝꯗ ꯐꯝꯃꯣ ꯍꯥꯏꯔꯒ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯇꯦꯛꯅꯤꯛꯇꯨ ꯑꯗꯨꯅ ꯍꯣꯠꯆꯣꯡ ꯍꯣꯠꯅ ꯎꯏ ꯑꯁꯨꯃꯥꯏꯅ ꯑꯗꯒꯤ ꯁ꯭ꯀꯨꯇꯤꯅꯁꯨ ꯑꯩꯅ ꯍꯥꯏ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯕꯁꯟꯇ ꯀꯨꯃꯥꯔ ꯐꯝ ꯊꯥꯗꯣꯛꯑ ꯏꯔꯦꯝꯖꯅ ꯑꯩꯈꯣꯏ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅ ꯚꯣꯠ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟ ꯇꯧꯁꯦ ꯍꯥꯏꯅ ꯍꯥꯏ ꯃꯇꯝꯗ ꯑꯩꯅ ꯑꯗꯨ ꯑꯗꯥ ꯈꯪ ꯍꯩꯁꯨ ꯁꯥꯗꯅ ꯋꯥꯖꯥꯎ ꯉꯥꯡꯗꯅ ꯒꯞꯁꯣꯞ ꯇꯧꯗꯅ ꯑꯩꯒꯤ ꯋꯥꯀꯠ ꯑꯥꯔꯣꯅꯒ ꯇꯥꯈꯤꯗꯕ ꯂꯩꯌꯦ ꯑꯁꯤꯒꯨꯝꯕ ꯄꯦꯟꯗꯕ ꯂꯩ ꯑꯣꯖꯥꯁꯤꯅ ꯑꯣꯖꯥ ꯄꯦꯟ ꯑꯗꯨꯒꯤꯃꯛ ꯀꯦꯟꯗꯤꯗꯦꯠ ꯍꯥꯏꯕꯤꯌꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯕꯤꯖꯦꯄꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯁꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯀꯥꯎꯟ ꯇꯧꯔꯦꯀꯣ ꯑꯗꯨ ꯉꯥꯡꯅꯤꯡꯕꯗꯤ ꯃꯌꯥꯝ ꯂꯩ ꯑꯥꯔ ꯀꯦ ꯔꯟꯖꯟ ꯀꯔꯃꯥꯏꯅ ꯃꯤꯅꯤꯁꯇꯔ ꯐꯥꯎ ꯑꯣꯏꯔꯝꯃꯤꯗꯨ ꯀꯔꯃꯥꯏꯅ ꯇꯤꯀꯦꯠ ꯄꯤꯗꯕ ꯑꯗꯨꯒꯤ ꯆꯌꯦꯠꯅꯕ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯦꯀꯣ ꯃꯤ ꯀꯌꯥꯒꯕꯨ ꯍꯤꯡꯍꯥꯠ ꯍꯥꯠꯂꯦꯕ ꯔꯥꯖꯅꯤꯇꯤ ꯄꯣꯂꯤꯇꯤꯀꯦꯜ ꯍꯥꯠꯂꯦꯕꯀꯣ ꯔꯟꯖꯟꯒ ꯑꯇꯣꯞꯄꯅꯤ ꯔꯥꯖꯅꯤꯇꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯕꯁꯟꯇꯕꯨ ꯉꯝꯃꯨ ꯁꯤꯜꯂꯣꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯀꯪꯒ꯭ꯔꯦꯁꯇ ꯄꯨꯊꯣꯛꯏꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗꯒꯤ ꯋꯥꯅ ꯚꯣꯠ ꯂꯦꯞꯄꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯩ ꯅꯍꯥꯟꯁꯨ ꯈꯣꯡꯖꯣꯝꯗ ꯔꯦꯁꯄꯦꯛ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯃꯔꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯃꯩꯇꯩ ꯃꯁꯦꯟꯅꯤꯅ ꯏꯌꯥꯝꯕ ꯏꯊꯛ ꯊꯣꯡꯕ ꯑꯃꯗ ꯕꯦꯕꯥꯔ ꯇꯧꯍꯧꯗꯕ ꯇꯧꯔꯦꯀꯣ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯑꯣꯏꯔꯒꯁꯨ ꯃꯦꯗꯤꯌꯥꯁꯨ ꯂꯣꯏ ꯎꯅꯔꯦ ꯃꯅꯨꯡꯗ ꯑꯩꯅ ꯉꯥꯡꯊꯣꯛꯅꯤꯡꯕꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯅ ꯑꯍꯜ ꯑꯣꯏꯔꯁꯨ ꯈꯪꯕ ꯑꯣꯏꯔꯁꯨ ꯃꯃꯥꯡꯗ ꯕꯣꯠ ꯂꯦꯞꯄꯗ ꯀꯩꯗꯧꯕꯩ ꯊꯣꯔꯛꯄꯤꯗ꯭ꯔꯤꯅꯣ ꯃꯇꯝꯗꯨꯅ ꯀꯩꯗꯧꯕꯩ ꯔꯟꯖꯟꯗ ꯐ꯭ꯔꯤ ꯊꯥꯏꯅꯣ ꯃꯥꯅ ꯑꯩꯈꯣꯏꯗꯤ ꯔꯟꯖꯟꯗꯨ ꯆꯦꯂꯦꯟꯖ ꯇꯧꯔꯛꯏꯅꯦꯕ ꯍꯧꯖꯤꯛꯇ ꯕꯤꯖꯦꯄꯤ ꯆꯦꯂꯦꯟꯖ ꯇꯧꯔꯛꯏꯅꯦꯕ ꯃꯥꯅ ꯔꯟꯖꯟꯅ ꯀꯥꯈꯤꯕ ꯍꯥꯏꯁꯤ ꯃꯥꯅ ꯔꯟꯖꯟꯕꯨ ꯁꯧꯒꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯔꯟꯖꯟꯅ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯅ ꯃꯥ ꯕꯣꯠ ꯂꯦꯞꯈꯤꯗꯕ ꯅꯠꯇ꯭रो ꯔꯟꯖꯟꯕꯨ ꯃꯇꯤꯛ ꯆꯥꯔꯦ ꯅꯠꯇ꯭रो ꯑꯗꯨ ꯔꯟꯖꯟ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯅꯪ ꯕꯤꯖꯦꯄꯤꯅ ꯑꯃꯨꯛ ꯕꯁꯟꯇ ꯑꯃꯨꯛ ꯄꯤꯔꯤꯁꯤꯗꯤ ꯕꯁꯟꯇꯒ ꯀꯩꯗꯧꯕꯒꯤ ꯂꯝꯄꯥꯔ ꯇꯣꯊꯣꯝꯗ꯭ꯔꯒ ꯂꯝꯄꯥꯔꯕ ꯚꯤꯃꯣꯟ ꯊꯣꯔꯛꯏꯁꯦ ꯑꯗꯨꯃꯥꯏꯅ ꯀꯥꯎꯟ ꯇꯧꯋꯦ ꯑꯗꯒꯤ ꯃꯍꯦꯁꯣꯔ ꯑꯗꯨꯗꯨ ꯍꯥꯏꯁꯦ ꯂꯩꯄꯥꯛ ꯉꯥꯛꯄꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯗꯨ ꯆꯥꯟꯅꯕ ꯌꯥꯗꯕꯅꯤꯀꯣ ꯁꯦꯟꯇꯤꯃꯦꯟ ꯁꯥꯒꯠꯂꯒ ꯑꯉꯥꯡ ꯈꯔ ꯂꯥꯡꯕꯗꯨ ꯇꯨꯡꯏꯜꯂꯒ ꯍꯦꯛꯇ ꯁꯤ ꯁꯥꯕ ꯌꯥꯔꯣꯏ ꯒꯣꯔꯃꯦꯟ ꯑꯃ ꯁꯦꯝꯅ ꯃꯍꯦꯁꯣꯔꯗ ꯁꯤꯟꯅꯕ ꯃꯇꯝꯗ ꯀꯝꯃꯨꯅꯦꯜ ꯒꯣꯔꯃꯦꯟ ꯁꯦꯝꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯀꯨꯏꯅ ꯆꯠꯄ ꯌꯥꯔꯣꯏ ꯁꯦꯝꯗꯤ ꯁꯦꯝꯕ ꯌꯥꯏ ꯀꯝꯃꯨꯅꯦꯜ ꯒꯣꯔꯃꯦꯟ ꯑꯗꯨ ꯀꯝꯃꯨꯅꯦꯜ ꯒꯣꯔꯃꯦꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯃꯦꯖꯣꯔꯤꯇꯤ ꯃꯦꯖꯣꯔ ꯀꯝꯃꯨꯅꯤꯇꯤ ꯃꯔꯤꯅ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯁꯦ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯗꯒꯤ ꯃꯨꯁꯂꯤꯝ ꯐꯨꯔꯨꯞ ꯀꯨꯀꯤꯗ ꯒ꯭ꯔꯨꯞ ꯃꯦꯖꯣꯔ ꯒ꯭ꯔꯨꯞ ꯑꯗꯒꯤ ꯅꯥꯒꯥꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯒꯣꯔꯃꯦꯟ ꯁꯦꯝꯒꯗꯕꯅꯤ ꯏꯁꯇꯦꯠꯁꯤꯒꯤ ꯒꯣꯔꯃꯦꯟꯁꯤ ꯑꯗꯨꯒꯨꯝꯕꯗꯨ ꯃꯉꯣꯟꯗ ꯁꯤꯟꯅꯕ ꯃꯇꯝꯗ ꯀꯔꯝꯕꯅꯣ ꯑꯃꯗꯤ ꯃꯥꯅ ꯑꯇꯝꯅꯅ ꯇꯧꯔꯤꯕꯅꯤꯅ ꯌꯥꯎꯔꯣꯏꯕ ꯒꯣꯔꯃꯦꯟꯗꯣ ꯑꯗꯨꯅ ꯀꯝꯃꯨꯅꯦꯜ ꯒꯣꯔꯃꯦꯟ ꯀꯧꯅꯦꯕ ꯑꯩꯗꯤ ꯍꯧꯖꯤक ꯊꯣꯛꯏꯕ ꯊꯧꯔꯤꯁꯤꯁꯨ ꯀꯨꯀꯤ ꯍꯥꯠꯂꯣꯏꯁꯨ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯃꯩꯇꯩ ꯍꯥꯠꯂꯣꯏꯁꯨ ꯂꯩꯇꯦ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯀꯨꯀꯤ ꯑꯣꯠ ꯅꯩꯕꯁꯨ ꯑꯩꯅ ꯎꯕ ꯉꯝꯃꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯒꯤ ꯏꯃꯥꯡꯗ ꯃꯩꯇꯩꯕꯨ ꯀꯨꯀꯤꯅ ꯑꯣꯠ ꯅꯩꯕꯁꯨ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯑꯁꯤꯒꯨꯝꯕꯁꯦ ꯍꯧꯈꯤꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯌꯦ ꯑꯩꯗꯤ ꯅꯍꯥ ꯑꯣꯏꯅ ꯀꯨꯀꯤꯒ ꯅꯥꯒꯥꯒꯤ ꯂꯥꯟꯗꯁꯨ ꯁꯨꯃꯥꯏꯅ ꯊꯣꯛꯈꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯎꯔꯝꯃꯤꯅ ꯃꯗꯨꯗ ꯑꯩꯅ ꯀꯣꯄꯥꯏ ꯀꯥꯏꯅ ꯀꯃꯤꯇꯤ ꯐꯣꯔ ꯄꯤꯁ ꯑꯦꯟ ꯗ ꯏꯟꯇ꯭ꯔꯤꯇꯤ ꯀꯣꯄꯥꯏ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯇꯨꯡ ꯏꯜꯂꯒ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯊꯕꯛ ꯆꯦꯜꯂꯛꯄ ꯄꯤꯁ ꯔꯦꯂꯤ ꯀꯌꯥ ꯆꯠꯂꯛꯄ ꯀꯨꯀꯤꯒ ꯄꯥꯏꯊꯤꯒꯤ ꯂꯥꯟꯗ ꯑꯩꯈꯣꯏꯅ ꯄꯤꯁ ꯔꯦꯂꯤ ꯆꯠꯈꯤꯕ ꯃꯩꯇꯩꯒ ꯃꯨꯁꯂꯤꯝꯒꯤ ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯩꯈꯣꯏ ꯄꯤꯁ ꯔꯦꯂꯤ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯛꯄꯅꯤꯅ ꯍꯧꯖꯤꯛꯁꯨ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯗ ꯑꯩ ꯀꯥꯡꯄꯣꯛꯄꯤꯗ ꯆꯠꯇꯣꯔꯦ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯇꯣꯔꯦ ꯄꯤꯁ ꯔꯦꯂꯤ ꯍꯥꯏꯕꯗ ꯑꯩꯒꯤ ꯁ꯭ꯀꯣꯠꯁꯤ ꯐꯥꯎꯕ ꯒꯣꯔꯃꯦꯟꯅ ꯄꯥꯔꯃꯤꯠ ꯄꯤꯔꯗꯤ ꯆꯠꯂꯗꯤ ꯑꯩ ꯄꯤꯁ ꯔꯦꯂꯤ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯑꯁꯤꯗ ꯆꯦꯟꯅꯗꯕꯅꯤ ꯀꯤꯕꯤꯗꯦꯕ ꯍꯜꯂꯛꯄꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯂꯣꯏꯔꯦ ꯁꯤꯔꯕꯗꯨꯅ ꯁꯤꯔꯦ ꯏꯁꯥ ꯑꯣꯖꯥ ꯁꯤꯒꯨꯝꯕ ꯊꯧꯅꯥ ꯐꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯇꯩꯒꯤ ꯃꯌꯥꯝꯒ ꯌꯦꯡꯅꯔꯨꯕꯗ ꯑꯣꯖꯥꯗ ꯇꯣꯉꯥꯟꯕ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯀꯌꯥ ꯌꯥꯎꯕꯁꯤꯅ ꯑꯣꯖꯥꯗ ꯃꯌꯥꯝꯅ ꯚꯣꯠ ꯄꯤꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯣꯖꯥꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯁꯤꯅ ꯊꯣꯛꯂꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯑꯣꯖꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯤꯔꯦꯞ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯕꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯝꯇ ꯐꯣꯡꯗꯣꯛꯄꯤꯌꯨꯅꯦ ꯏꯟꯗꯤꯄꯦꯟꯗꯦꯟꯗꯤ ꯑꯩ ꯏꯁꯥꯁꯤ ꯃꯅꯤꯄꯨꯔ ꯄꯤꯄꯜ ꯄꯥꯔꯇꯤ NPPꯒꯤ ꯑꯩ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯅꯦꯀꯣ ꯀꯦꯟꯗ꯭ꯔ ꯑꯩꯈꯣꯏ ꯍꯨꯝꯐꯨꯁꯤꯗ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨꯃꯛꯇꯤ ꯑꯩꯈꯣꯏ ꯂꯩꯇꯦ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯌꯦꯕ ꯍꯨꯝꯐꯨꯃꯛꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯑꯅꯤ ꯂꯧꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯗꯨꯗ ꯑꯩꯁꯨ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯅꯦꯕ ꯑꯩꯁꯦ ꯑꯩꯉꯣꯟꯗ ꯇꯤꯀꯦꯠ ꯄꯤꯌꯣꯅ ꯑꯩꯅ ꯀꯃꯤꯇꯤꯁꯤꯗ ꯍꯥꯏ ꯄꯤꯗꯦ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯎꯔꯤꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ NPP ꯍꯥꯏꯕꯁꯤꯗꯤ ꯗꯨꯀꯥꯟ ꯕꯔꯥꯗ ꯍꯥꯕꯤ ꯖꯥꯕꯤ ꯇꯧꯔꯨꯒꯦ ꯑꯗꯨꯒꯨꯝꯕ NPPꯅꯤ ꯍꯥꯏꯕꯁꯤꯒꯤ ꯂꯤꯁꯥꯡꯁꯤꯗ ꯎꯔꯛꯂꯤꯅ ꯁꯤꯒꯤ ꯍꯩꯅꯕꯤꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯏꯂꯦꯛꯁꯟꯗ ꯐꯥꯎꯕ ꯄꯥꯔꯁꯤꯌꯦꯜ ꯕꯣꯠ ꯂꯦꯞꯇ꯭ꯔꯦ ꯍꯥꯏꯔꯒ ꯑꯗꯨꯗ ꯄꯥꯔꯇꯤ ꯒ꯭ꯔꯨꯞ ꯇꯧꯔꯒ ꯄꯩꯁꯥ ꯌꯦꯟꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯗꯨꯀꯥꯟ ꯕꯔꯥꯗꯤ ꯄꯩꯁꯥ ꯂꯥꯛꯀꯗꯧꯗꯨ ꯈꯪꯕꯅꯤꯅ ꯁꯤꯗ ꯄꯩꯁꯥ ꯊꯥꯖꯕ ꯇꯟꯗꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯆꯥꯎꯅ ꯇꯧꯕ NPPꯅ ꯃꯅꯤꯄꯨꯔ ꯀꯩꯗꯧꯅꯨꯡꯗ ꯃꯣꯏ ꯂꯩꯔꯤꯕ ꯑꯩꯗꯤ NPPꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯍꯥꯟꯅꯁꯨ ꯇꯧꯋꯦ ꯖꯨꯒꯤꯟꯗ꯭ꯔꯣ ꯒ꯭ꯔꯨꯞꯇ ꯑꯩ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯕꯗ ꯅꯪ ꯋꯥꯛ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ 5 ꯋꯥꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤ ꯑꯣꯏꯒꯗꯕꯅꯦ ꯂꯦꯞꯄ ꯌꯥꯏꯌꯦꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯀꯦꯟꯁꯦꯜ ꯇꯧꯈꯤꯌꯦ ꯑꯗꯨꯃꯥꯏꯅ ꯑꯩꯁꯤ ꯂꯨꯝ ꯂꯩꯕꯅꯦ ꯍꯟꯗꯛꯅ ꯅꯪꯍꯧꯗꯕꯩꯅꯤ ꯂꯣꯠꯄ ꯈꯣꯠꯄ ꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩ ꯑꯩ ꯅꯪꯍꯧꯗꯦ ꯑꯗꯨꯒ ꯕꯣꯠꯁꯨ ꯑꯩ ꯊꯥꯖꯩ ꯍꯟꯗꯛꯀꯤ MPꯒꯤ ꯑꯩꯈꯣꯏꯒꯤ MPPꯗ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣ ꯏꯂꯦꯛꯁꯟꯗ ꯄ꯭ꯔꯁꯤꯗꯦꯟꯒꯤ NPPꯒꯤ ꯏꯂꯦꯛꯁꯟꯗ ꯑꯩ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯑꯩ ꯌꯥꯎꯋꯦ ꯃꯣꯏꯅ ꯀꯧꯕ
election came to the ahing jarektana numit tarani kuni vo moina le yog le adu both in village chale kini kuni maru pang akna ega hana mari bo chupi in village chale bena adu ai ne pini message moi election ai yaning de adu de mo sumai lak potuna aina MPP MPP से आई सेंट्रल कमिटी मीने को आई ने टिकट पिया फिया तबा काइकू मेंबर सु होइतबा काइकू असिदा टिकट पिरगा ngसाइगी दुकान बरा दा हबी जबी तौबगे हिने बिदु काइकू दगी सेन नीरगाई की काइकू सिदा लेरम हन सेतल चानबा कइनो जे संगसलुबा अदु आइना कइनो दा हाय आरओ दा डीसी दा मा डीसी मान नोमिनेशन फाइन तौबदा आरओ ना कइनो सी पाई मागी कन डॉक्यूमेंट सिंजे मसिदा करिगुम्बा कइनो लेद्रे मासी परफेक्ट बरे मपुंग फारे मा केडी सी कनागुम्बा कंपेयर तोनि मी तो वन थमे कना म तौती असिदा खंग हई सारिबा सिगी कैंडिडेट मैम सी नेशनल पार्टी अदु जा इंडिपेंडेंट am ta tौती अदाइना आई तौनि सिने आई ऑब्जेक्शन तौने हांगदुए को ए फॉर्म बी फॉर्म जी मै पार्टी के सिदा सिनजी पैना मुनम ओइदा पादा तौजे सी सिनजी जो पै सेंगदे अदिगी सोमदा प्रेसिडेंट नान लेरिबो बुर्जेन जी इलेक्शन कमीशन ऑफ इंडिया ना मसक खंगबा मीरा मी नतबा साना पुथो सिनेबा अदुगा टिकेट सनो सिनेबा अदि करीम लेरम ते बुर्जे लसे कनो सिदा कनो सिदा ईसीआई दा लेरम तबना मा कैंसिल ताय कैंसिल तौरगा अखै टिकेट योलमबदो अदिगी मो टिकेट सिगी ना माद मोइना मो टिकेट पीदर बाउदे सोगलगा एमपीपी सोगल हारगा कइनो इशू म तौर पैसा खाइरा हुरान बा एमपीपी की मैम जिना मसा मसा की युम कई नुपी की अदु तौरगाई खुदम मोइना अखोई एमपीपी ना सिगी इशू सिदा काइकुदा एमपीपी सोगले दन सिगी मंगी सिगी पैसा सि मंगोंद तौनी हारगा सोम द मयाम खाइजल हारगा अदु तौरगा एमपीपी लोइसन न बोलम द आइना मदु ब सोलो चले हारगी टाइमिंग दा सुमाइना आई खुदों मियामी द मक्ता आई सिफौदी आई माइ पाक लेन खरले अमदा अदो ओजाना ngसाइ जो हमदा पनबीगी बा खोगी लौमी सिंमी हाइबा तारे को लाइरबा लौमी सिंमी सिंजिगे अखोइ खंदना अदुगी हेना सखोदना बा सेनगनी ना फोंदोकिबगा लेदे को अदा सिदै जे लाक्सनिगी जे ओजाना होजि हगोलकलिबा लंदम सिगी नहा सिंगजे अखोगी तुंगी युमबिरेमबी हाइबा तारे अखोइ नहा सिंगसिदा करी नहा सिंगी ओइनदि करी तौबगी प्लान दि लेबि ओजाना करी तौगे हाना खनबी नहा सिंग आई हुजि कैदोरनी आई गोदो लुपा आम लाइते हुजि थावाना पैसा लाइते इन करी हना वा हाइर दिनु करीगुम्बा थम्बा तो गरदी करीगुम्बा आई कनो अमाउंट अम लेरगा तौगदमने प्लान अदु उतना तरंग मालंग कैदोरो बाइबो पंगाय जब थबक ओइना ओनिगे पाता अदो ओजा इन लाक्सनिंग जे हंदकी इलेक्शन जिदा ओजाना होजिक चुपन बिगे बखोगी सेल पाइदा भाइबा तारे थावाना पैसा लेते उपन बिगे अदुना सिमाइना अवाब के अमरम थेंगना बिरमगनी अदा करी अवाबगदी याम काहेना मायोनागी हंदकी इलेक्शन जिदा हंदकी इलेक्शन जे मरु ओइना करी दे हेना अवाब मायोनागे सिनी हंदकी इलेक्शन जिदा हनकी इलेक्शन जिदी बुरा आई सत्पसुमदे थोपमदे हैरोक मियाम दा आई फाब लाकबो पुलिस मियाम हैरोक प्रजा मियाम थल्ले पुलिस स्टेशन जा अदुगा मोइबो दुदु आई उदे फोन द खंगमनी लाउनरे कोनरे हानरे तुमने मई थानी पुलिस हाकनी खोकनी थांग जोट मैम तौरे अदगी खुनगाक नुमई मैम काप्सन दुबी तौबीरे मोय अदुमाय तौरगा अइखोई मा फाजररोय दु सिलेंट तवेन हारे अदुदी हंगोई चुंगलगा सो थायेब्रा वांगिं बाबा अदुमाय तौन थायेब्रा अदुमाय तौबो पोट लै अदुना मरम ओरगा आई हैरोक प्रजा मैमना नंग हैरोक तगी थोखरगा फागी दै कोइना कनमन ngौतब जाय नंग यारंगै सिदा लैयो लाइबंग थम्बम येंगासे बोट सेना अदुमाय लै हुजि बोट मतुंगजिदा बोट लोरे मतुंगदा आइबु नुसिबिबो सिंगना आइबु सखंग सन कौवे नान तांग कुन मरीदना इसे अंजो त कौवे प्रजा मैमना अदुमाय चलगा अंजोदा आई सा खांग राइगी सिपाही मोय पिचै सा खांगै वरी वतै सानै अदिमु ngarang जिना तांग कुन मंगा जिना मोइरांगी प्रजा मैम बरजा मोइरांगी बाजार कैथिन फबी माइबेन मैम द कलब नारुन मैम दुना सखंग दुई आई सि भक्ति तौजन खुरमे आई ने नुसा बाइदो सिने आई लाक्चरी मसक खंबियो आई हाना लाक्चबने कायन सकताई अमाइना नुआइना दुकुम खरा मियाम उन्नबगी खुदोंजाबो लोरगंदा अदुम अदो ओजागी थोकपा यादबगी खुदोंजादबदी थेक्नेको अदो ओजादा पैसा नुजागदी दुम वाबदी वारमनी कैगना हा मतमदे इलेक्शन जे खुगी थाव हालिमे तो थाव हालिमे आइना आंद्रो चलिसि आई थाव हालिमे हानदब यादबगी अदो मोइने इंसांग आहो पिजे वाने मोइरांगी दुदी थाव सेंसो लोइ पिबिरे याम पेले दुदी सिगो ओजाना हाइ जे खुगी पैसा नुजाजे लैतबनी गाड़ी मंगा चली नहीं
gari manga do ai ari ba thau hal chale moina halakwan da bara dum thau sen pe hapi de ai moi gano ji anvo ji adum thau hale dum kai ma ai hai bu ji kai moina to bi ku ya ya khal dum khang lai ahau be sang char hale हंदकी अखोइना सुम उजबदा ओजाजिना हंदकी इलेक्शन असिदा ममांगदा तौगिबदगी ओजाना कैंडिडेट अमा ओइना याम टॉप टॉप थेंगने हाबा तारे कैगिनो हाय मता ममांगदा तौग्रिसने इलेक्शन जिना अखोइगी इलेक्शन जिदा अखोइगी मयाम जे चक्सा हाइजाना बना चिंगबा अमदी मयामदा अखोइगी मनी पावर हाय तारे को हाइपे सिजनबई ममी जे ताबा हंदकी सिजन ओजाजिदा ओइना मयाम नो ओइना नुक्सिबिदना मतेंग पांगपगी अमा उइको कैगिनो हाय मता अखोइगी इसन रिसिपियानसु मोबाइल पिरे सी मोबाइल जे सी मोबाइल जी इसादन पिरे नि सुमाय तो मयाम मतेंग पांगबा मयाम उबसदा ओजाना अनौबा पॉलिटिक्स अमा हौदि हाय तारे पॉलिटिक्स कैरियर अमा कैगिनो दा पैसा याउदना बोट लेपा याइ जे सी मतंग दा asi pit ke pi re message hairo kendra da gi hairo miyam di aina paisa tingdra lai ram jana bole pa ya ut khre adi gi manipur da hogi da 2019 da ut khre adu paso ne khangni te hakti paso ne khangale सिदाई दा ओजा जे थमोय दा करी फावबिगे सुमायना अनौबा अमा कल्चर अमा हौदोरपा हाबे तारे को पैसा संगना बोट लेपा याइ हाबे अनौबा कल्चर अमा ओजाना हौदोरपा जिदा ओजा दा करी थमोय दा करी फावबि ai masi kharadi mai pak pa horen lawi aduga yeng bada midnight tawri boyel chaji aiga rival or kendia singje da matung in le ba mai ra pa bi ma'am na pi ta ba moi kendia to chog pa ngangjari koli do moi na mi gi minai oina bi da mi on the bot pi ne bi da pi ta ri si yang khalu da aduga macha ma su jing du tung goina du mai na mo na bolep char ri khoi di aduga right khoi di phang dar su ya re na pi ta ba na lawi ba adu uru kan o si kum parja si leiri phauti aina miyam pi message mai pak hero ya si sing nei anda hoji mu main point aina mu aini ji miyam da ai si hoji biren ga thing ma miyam nei na ma gi tungan tungan ba larong miyam nei na ai si ke kari kum ba sira ba na tra pa ra ba siren khala so ai di biren gi shumang de poloi bio sini adu yaw ko miyam je manipur miyam je loina lisum champion ro mai committee champion ro sini hing nei da aduga ayeng biren gi shumang da poloi bio sini matam da biren gi matu macha karai da kang da lot puni yenge miyam da no ayu poloi matam da lan ji kham su ngom ta ka da yoi bi bi mi no noi oi bi ta bra ai di oi bi ta bra bot ka da bai su mi jo oi bi ye ba ure na mamta biren ji bot ka da matro si mi jo ure ko ad maram maduna ai su ji tha tor ki mum dai ne mla oi ga dam ne ba election tor ga adu ai ji si mi jo oi bi ye ai lenga po ye अदा इन ओजादा केनो मा हंगजनी कइनो द ओजाना फोंगदो खिबिगिबा ओजाना मणिपुर जिनिंग थौ लेत्रे आइना निंग थौ ओइरदे हाइजे करम ग्राउंड हाइबि थौ लेते मान फम थादो त बने मरम जाति निंग थौ आइजी दोला दोली पार्टी अदु चिंगमी तमि नाइ रोइदमनि मणिपुर की निंग थौ ओइगदमनि आई पाइ पुजि हागदक तै लेरे निंग थौ की कोनुंगजी अदु कुम तरु तरु बा लाइछंग म मंदिर म ओइरमे हजिति बीजेपी की थंबान थेपम बीजेपी की सिंबोन थेपम बीजेपी की ऑफिस ओइरेबा अदुदि माना सिकुम बीजेपी का की निंग थौ ओइबो रगदि निंग थौ नुआइना बीजेपी थंबान छंगलेन द निंग थौ की कॉलोनी ओइहोरो अदु इपाइ पुनु थमंबा निंग थौ की कोनुंगजिदि चंबिरा कोनुंगसिनि तोमना आइना चंजरगे सिनि ओजा अखोय मखा चथरक पोइना अखोयगी हंदकी इलेक्शन असिदा अखोय ओजा ओइबा आईएएस आईपीएस ओइबना चिंबा अखोयगी मतिक चारबा कैंडिडेट हाइबा तारे को अखोय मयाम जो हाइनरे सिगुम मयाम यावरे सिदैसदा ओजा सु मयाम जिगा मयाम सिदा हाइबा तारे को ओजा जु यामना मतिक चाबा यामना परफेक्ट ओइबा कैंडिडेट अमनि हाइना ओजाना खंजब्रा कमाय तबे इसाजे का श्रोग चलीबा फ्यूम योमबा अंगौबसी मासु मतिक चारन चलीनि नोइन का थेंगु या मति मोना हां मी खुदि म ai hu mai makha le yan kana nang na sa si bai makha le ro ha mi pung khudi ma moi silence do ji aduga noi na hen ne maru oi nu ri du ti ai na kai so nu ti IS IPS ai se IS IPS Indian Police Service Indian Administrative Service IS IPS ai se Indianization sadok pagi khwai di chaw ba AGN ne moi ji AGN ne ba Indianization sadok ga ge adai khoi ji mayang gi kaino sa son da dum lai ga do मैतै अखोइगी इसागी युमसी इसा ngakjagaba iramdamji iramdam ngakjagaba adugi knowledge ingonda adugi ideology ingonda leite aidi isiasi manipur ngaksarga di igoi regional political party pamne MPP jina mathong maram khangdaba huran ba mayam sen jaba ju jinu oibini
ꯂꯥꯏꯔꯤꯛ ꯐꯅ ꯍꯩꯔꯁꯨ IAS IPS ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯁꯤ ꯉꯥꯛꯄꯁꯤꯅ ꯍꯥꯏꯕꯅꯤꯀꯣ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯦ ꯑꯗꯣ ꯑꯣꯖꯥ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯁꯦ ꯏꯂꯦꯛꯁꯟꯗ ꯚꯥꯏꯑꯣꯂꯦꯟꯁ ꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯑꯩꯈꯣꯏ ꯏꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯛꯈꯪꯗꯕ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯀꯌꯥꯃꯔꯨꯝ ꯐꯤꯃꯨ ꯁꯦꯠꯄ ꯌꯥꯝꯅ ꯊꯣꯛꯏꯀꯣ ꯁꯤꯗꯩꯁꯤꯗ ꯑꯣꯖꯥ ꯀꯔꯤ ꯃꯣꯠ ꯂꯩꯕꯤ ꯁꯨꯃꯥꯏꯅ ꯀꯔꯤ ꯊꯣꯛꯂꯛꯄꯁꯦ ꯃꯊꯧ ꯂꯩꯒꯦ ꯃꯄꯥꯅ ꯕꯣꯠ ꯂꯦꯞꯄꯤꯔ ꯃꯣꯏꯅ ꯐꯤꯃꯨ ꯁꯦꯠꯇ꯭ꯔ ꯒꯨꯟꯗꯥ ꯇꯧꯔ ꯅꯣꯡꯃꯩ ꯇꯧꯏꯗꯨꯕ ꯃꯄꯥꯅ ꯕꯣꯠ ꯂꯦꯞꯄꯤꯔ ꯃꯣꯏꯅ ꯑꯗꯨ ꯇꯧꯏꯗꯨꯕ ꯀꯩꯁꯨ ꯅꯠꯇꯕ ꯍꯥ ꯑꯗꯤ ꯃꯄꯥꯅ ꯕꯣꯠ ꯂꯦꯞꯄꯁꯨ ꯗꯤꯃꯣꯀ꯭ꯔꯦꯁꯤꯗ ꯑꯗꯨꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦꯀꯣ ꯃꯗꯨ ꯋꯥꯔꯛꯄꯤꯗꯅ ꯇꯧꯏꯅꯤ ꯃꯗꯨ ꯋꯥꯔꯛꯄꯤꯗꯅ ꯇꯧꯏꯅꯦꯕ ꯇꯥꯏꯃꯤꯡ ꯆꯥꯕ ꯑꯩꯒ ꯊꯦꯡꯅꯗꯅ ꯇꯧꯏꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯩꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯗꯀꯣ ꯂꯥꯛꯅꯤꯡꯕ ꯋꯥꯐꯝꯁꯦ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯆꯍꯤ ꯑꯃꯔꯣꯝ ꯐꯥꯔꯛꯀꯗꯧꯔꯕ ꯏꯔꯥꯡꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯦ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯣ ꯑꯣꯖꯥ ꯁꯤꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯃꯨ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯣ ꯊꯥꯗꯣꯛꯂꯒ ꯍꯟꯗꯛꯇꯤ ꯑꯅꯧꯕ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯐꯒꯗꯕ ꯑꯃ ꯌꯦꯡꯉꯒꯦ ꯀꯥꯏꯅꯒ ꯃꯌꯥꯝꯅ ꯈꯟꯅꯔꯛꯏꯕ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯁꯦ ꯏꯔꯥꯡꯁꯤꯅ ꯃꯌꯥꯝꯁꯦ ꯃꯤꯀꯞ ꯊꯣꯛꯍꯜꯂꯛꯄꯅꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯂꯩꯔꯝꯗ꯭ꯔꯗꯤ ꯃꯥꯟꯗꯦ ꯑꯩ ꯂꯩꯔꯝꯗ꯭ꯔꯗꯤ ꯃꯥꯟꯗꯦ ꯑꯩ ꯏꯁꯥ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯕ ꯅꯠꯇꯕ ꯑꯩ ꯂꯩꯔꯝꯗ꯭ꯔꯗꯤ ꯃꯥꯟꯗꯦꯕ ꯆꯠꯊꯔꯤꯕ ꯏꯂꯦꯛꯁꯟ ꯅꯣꯝꯅꯥꯁꯦ ꯑꯗꯣ ꯑꯣꯖꯥ ꯏꯁꯥ ꯂꯩꯔꯝꯗꯗꯤ ꯃꯥꯟꯗꯦ ꯍꯥꯏꯁꯦ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗ ꯍꯥꯏꯕꯤꯔꯤꯅꯣ ꯑꯣꯖꯥ ꯐꯣꯡꯗꯣꯛꯄꯤꯌꯨ ꯇꯧꯔꯤꯁꯤꯅꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯗꯒꯤ ꯃꯣꯏꯅ ꯒ꯭ꯔꯨꯞ ꯄꯩꯁꯥ ꯄꯤꯗꯅ ꯄꯩꯁꯥ ꯄꯨꯊꯣꯛꯅ ꯀꯗꯥꯏꯗ ꯀꯦꯝꯄꯦꯟ ꯆꯠꯂꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯃꯌꯥꯝꯁꯤꯕꯨ ꯀꯦꯝꯄꯦꯟ ꯆꯠꯄꯗ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯆꯠꯄꯗ ꯇꯣꯡꯂꯤꯕ ꯒꯥꯔꯤꯁꯤꯕꯨ ꯄꯩꯁꯥꯁꯤꯕꯨ ꯀꯥꯏꯗꯩꯅꯣ ꯅꯣꯡꯊꯛꯇꯤ ꯇꯥꯔꯛꯄ꯭ꯔꯣ ꯃꯣꯏꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯂꯥꯏꯔꯕ ꯀꯅꯥꯒꯨꯝꯕꯗꯤ ꯕꯣꯠ ꯂꯦꯞꯄ ꯉꯝꯃꯣꯏꯗꯣꯔꯤ ꯃꯣꯏꯁꯦ ꯃꯇꯝ ꯏꯟꯕ ꯉꯝꯗ꯭ꯔꯅ ꯆꯥ ꯂꯩꯕ ꯉꯝꯗꯕ ꯃꯤꯗꯗꯤ ꯉꯁꯥꯏ ꯍꯥꯏꯗ꯭ꯔꯣ ꯈꯤꯇꯪ ꯊꯨꯝ ꯃꯣꯔꯣꯛ ꯈꯤꯇꯪ ꯂꯩꯕ ꯄꯥꯝꯕꯗꯒꯤ ꯄꯩꯁꯥꯗꯨ ꯏꯆꯥ ꯆꯔꯥ ꯍꯦꯟꯗꯅ ꯏꯆꯥ ꯐꯃꯨꯡꯗ ꯀꯞꯄꯗꯤ ꯁꯣꯛꯄꯗꯤ ꯁꯣꯝꯗ ꯃꯥꯏ ꯄꯩꯁꯥꯗꯨ ꯂꯧꯔꯨꯝ ꯐꯩꯌꯦꯅ ꯍꯥꯏꯔꯤꯁꯤꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯔꯛꯏꯁꯤꯗꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯒꯤ ꯂꯩꯅꯥꯁꯤꯗꯤ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯒ ꯍꯨꯔꯥꯜꯂꯒ ꯌꯦꯟꯊꯣꯛꯄ ꯄꯩꯁꯥꯁꯤꯡꯅꯦꯕ ꯂꯥꯏꯔꯕ ꯑꯃꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯅꯪꯕꯨ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯤꯜ ꯍꯥꯏꯕ ꯀꯥꯟꯗ ꯑꯍꯜ ꯑꯣꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯄꯤꯕ꯭ꯔꯣ ꯃꯣꯏꯒꯤ MLA ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯃꯁꯨ ꯈꯔ ꯃꯔꯤ ꯃꯇꯥ ꯈꯔ ꯄꯤꯕ ꯌꯥꯅꯦꯕ ꯋꯤꯗꯣ ꯄꯦꯟꯁꯤꯜ ꯍꯥꯏꯁꯤꯕꯨ ꯂꯨꯈ꯭राꯕꯤ ꯈꯨꯗꯤꯡ ꯄꯤꯕ꯭ꯔꯣ ꯁꯤꯕꯨ ꯃꯄꯨꯡ ꯐꯥꯕ ꯗꯤꯃꯣꯀ꯭ꯔꯦꯁꯤꯔ ꯒꯣꯔꯃꯦꯟꯂ ꯁꯤꯕꯨ ꯃꯣꯏꯒꯤꯗꯤ ꯖꯤꯞ ꯀꯥꯔ ꯇꯣꯡꯉꯩꯗꯤ ꯂꯩꯌꯦꯕ ꯂꯥꯏꯔꯕꯗꯨꯅ ꯆꯔꯥ ꯍꯦꯜꯂꯤꯕ ꯂꯨꯈ꯭राꯕꯤꯗꯨꯅ ꯆꯔꯥ ꯍꯦꯜꯂꯤꯕꯗꯤ ꯃꯣꯏꯅ ꯎꯗꯦꯕ ꯑꯗꯒꯤ ꯗꯤꯁꯐꯤꯒꯔ ꯑꯣꯏꯕ ꯈꯣꯡ ꯈꯨꯠ ꯑꯗꯨ ꯁꯣꯏꯅꯥꯏꯔꯕꯁꯤꯡꯒꯤ ꯐꯝꯐꯝ ꯊꯣꯛꯄꯗꯨ ꯄꯤꯗ꯭ꯔꯕꯅꯤꯅ ꯀꯔꯤꯅꯣ ꯌꯦꯡꯉꯨ ꯍꯌꯦꯡ ꯅꯪ ꯐꯥꯎꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩ ꯐꯥꯎꯕ ꯍꯣꯔꯦꯟ ꯒꯥꯔꯤꯁꯤ ꯇꯣꯡꯉꯒ ꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗ ꯈꯨꯠ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯕ ꯅꯠꯇꯦ ꯈꯣꯡ ꯌꯥꯎꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯤꯡꯉꯩꯗꯤ ꯏꯁꯥ ꯃꯄꯨꯡ ꯐꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯤꯜ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯃꯔꯝ ꯆꯥꯅ ꯄꯤꯔꯒ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯔꯛꯇꯣꯏꯅꯤ ꯑꯩꯁꯨ ꯃꯗꯨ ꯐꯪꯅꯉꯥꯏꯗꯃꯛꯇ ꯏꯁꯥꯒꯤ ꯂꯝꯕꯤꯅꯤ ꯃꯗꯨ ꯌꯥꯠꯂꯝꯒꯗꯕꯅꯤ ꯏꯁꯥꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯂꯝꯕꯤꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯁꯤꯗ ꯑꯩꯅ ꯆꯠꯇꯣꯏꯅꯤ ꯅꯨꯡ ꯍꯩꯔꯒ ꯂꯝꯕꯤ ꯆꯠꯄꯅ ꯐꯗ꯭ꯔꯣ ꯑꯗꯣ ꯑꯣꯖꯥꯅꯁꯨ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯑꯩꯈꯣꯏꯒꯤ MP ꯍꯥꯏꯕ ꯇꯥꯔꯦꯀꯣ MP ꯀꯌꯥ ꯑꯗꯒꯤ MP MLA ꯀꯌꯥ ꯀꯌꯥꯁꯦ ꯃꯟꯇ꯭ꯔꯤ ꯀꯌꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯍꯧꯔꯦ ꯃꯣꯏꯅ ꯚꯣꯠ ꯀꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯋꯥꯁꯛꯂꯝꯃꯤ ꯁꯤ ꯇꯧꯒꯅꯤꯅꯦ ꯑꯗꯨꯒ ꯄꯣꯏꯟ ꯀꯌꯥ ꯋꯥꯁꯛꯂꯦ ꯊꯣꯛꯑ ꯑꯃ ꯑꯗꯨꯕꯨ ꯂꯥꯛꯑꯦ ꯊꯕꯛ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯆꯠꯂꯕ ꯀꯥꯟꯗ ꯃꯤꯍꯨꯠ ꯑꯣꯏꯅ ꯆꯠꯂꯕ ꯀꯥꯟꯗ ꯑꯝꯇ ꯄꯥꯡꯊꯣꯛꯄꯁꯦ ꯌꯥꯝ ꯄꯥꯛꯅ ꯎꯗꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥꯒꯤ ꯒꯥꯔꯤ ꯖꯤꯞ ꯀꯥꯔ ꯇꯣꯡꯉꯩ ꯍꯣꯠꯅꯔꯛꯄ ꯃꯇꯨ ꯃꯆꯥꯒꯤ ꯁꯅꯥ ꯑꯗꯨ ꯌꯨꯝ ꯀꯩ ꯐꯨꯔꯥ ꯇꯂꯥꯟ ꯁꯥꯔꯉꯥꯏ ꯍꯥꯟꯅ ꯎꯔꯦ ꯁꯤꯒꯨꯝꯕ ꯇꯧꯕꯗꯒꯤ ꯉꯁꯤꯗꯤ ꯀꯔꯤ ꯑꯣꯏꯅ ꯏꯆꯝ ꯆꯝꯕ ꯂꯩꯀꯥꯏꯗ ꯈꯨꯡꯒꯪꯗ ꯌꯨꯅꯥꯀꯣꯒꯤ ꯂꯣꯟ ꯂꯧꯐꯥꯎꯗ ꯂꯣꯟ ꯂꯧꯔꯨꯔꯒ ꯉꯁꯤ ꯂꯣꯟ ꯐꯪꯂꯦ ꯂꯤꯁꯤꯡ 4-5ꯗꯨ ꯐꯪꯕ ꯑꯃꯅꯤꯗꯨ ꯄꯥꯏꯔꯒ ꯃꯋꯥ ꯃꯄꯨꯔꯣꯏꯗꯨꯅ ꯌꯦꯟ ꯀꯦꯖꯤ ꯌꯥꯟ ꯂꯥꯛꯏꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒꯅ ꯃꯥꯒꯤ ꯁꯦꯟ ꯀꯥꯕ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯒꯣꯔꯃꯦꯟꯅ ꯁꯦꯟꯊꯪ ꯂꯥꯏꯔꯕ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯦꯟꯊꯪ ꯄꯤꯔꯤꯕ ꯂꯣꯟꯁꯤꯁꯨ ꯃꯇꯝ ꯆꯥꯅ ꯁꯤꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯂꯣꯟ ꯍꯦꯛ ꯐꯪꯕꯒ ꯖꯤꯞ ꯀꯥꯔ ꯇꯣꯡꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯦ ꯂꯣꯟ ꯁꯤꯡꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯍꯥꯠꯂꯦꯕ ꯑꯗꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯕꯦꯡꯒꯤ ꯏꯁꯇꯥꯐꯁꯤꯡꯁꯤ ꯌꯦꯡꯉꯨ ꯕꯦꯡ ꯄꯩꯁꯥ ꯊꯝꯕ ꯂꯥꯛꯄꯁꯤꯡꯗꯣ ꯍꯥꯠꯇꯣꯛꯑꯒ ꯄꯩꯁꯥ ꯃꯨꯜꯂꯒ ꯆꯠꯈꯤꯕ ꯑꯃ ꯕꯦꯡꯗꯨꯗꯒꯤ ꯄꯩꯁꯥ ꯂꯥꯛꯂꯒ ꯑꯗ ꯂꯣꯠꯂꯨꯕ ꯀꯌꯥ ꯑꯃꯁꯨ ꯌꯦꯡꯉꯨ ꯍꯨꯔꯥꯟꯕꯒꯤ ꯁꯔꯀꯥꯔꯅꯦꯕ ꯃꯣꯏꯅ ꯂꯤꯗꯔꯅ ꯇꯧꯔꯕꯅꯤꯅ ꯑꯗꯨꯝ ꯃꯆꯥ ꯃꯁꯨ ꯃꯣꯏ ꯑꯗꯨꯝ ꯇꯧꯕ ꯇꯥꯕ ꯑꯁꯤꯒꯨꯝꯕ ꯃꯤꯍꯥꯠ ꯃꯄꯨꯟꯗ ꯁꯦꯟꯅꯕ ꯑꯩꯈꯣꯏꯅꯈꯣꯏꯗꯨꯁꯨ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯆꯥꯗꯤ ꯑꯗꯨꯒꯨꯝꯕ ꯁꯥꯏꯡ ꯍꯥꯏꯅꯤꯡ ꯆꯥꯕ ꯖꯪꯒꯜꯒꯤ ꯀꯩꯅꯣꯅꯤꯅ ꯍꯧꯖꯤꯛ ꯃꯄꯥꯒꯤ ꯃꯔꯛꯇ ꯂꯩꯕ ꯀꯔꯤ ꯇꯧꯔꯛꯄ ꯈꯪꯗꯦ ꯑꯗꯨꯁꯨ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯥꯗꯨ ꯊꯦꯡꯅꯔꯀꯥꯟꯗ ꯑꯗꯨꯁꯨ ꯐꯪꯖꯅꯤ
ꯂꯝꯄꯥ ꯆꯥꯕ ꯊꯦꯡꯅꯔꯀꯥꯟꯗ ꯑꯗꯨꯒ ꯑꯣꯖꯥꯁꯦ ꯁꯨꯃꯥꯏꯅ ꯑꯣꯖꯥꯅ ꯐꯣꯡꯗꯣꯛꯅꯤꯡꯕꯁꯦ ꯑꯗꯨꯝ ꯑꯣꯖꯥ ꯐꯣꯡꯗꯣꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯣꯖꯥꯁꯦ ꯀꯅꯥꯝꯇ ꯀꯤꯗꯅ ꯁꯤꯁꯤꯅ ꯑꯣꯖꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯦꯠ ꯂꯥꯛꯀꯅꯤ ꯀꯥꯏꯅꯒ ꯀꯤꯕ ꯂꯩꯕ꯭ꯔꯥ ꯃꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯁꯤꯔ ꯊꯣꯛꯂꯛꯄ ꯌꯥꯏ ꯁꯤꯔꯦꯅ ꯈꯟꯕꯒꯦ ꯍꯤꯡꯂꯤꯉꯩꯗ ꯃꯌꯥꯝ ꯊꯕꯛ ꯇꯧꯅꯤ ꯁꯤꯕꯨ ꯗꯥꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯁꯤꯔꯦꯅ ꯑꯩꯁꯨ ꯑꯗꯨꯝ ꯁꯤ ꯑꯩ ꯃꯤꯌꯣꯛꯀꯤ ꯃꯤꯔꯣ ꯑꯩꯁꯨ ꯑꯗꯨꯝ ꯁꯤꯕ ꯃꯇꯝ ꯁꯤꯔꯦꯅ ꯉꯝꯈ꯭ꯔꯦ ꯃꯣꯏꯅ ꯑꯆꯨꯝꯕ ꯑꯃ ꯎꯠꯂꯝꯕꯒꯤ ꯋꯥꯔꯤ ꯁꯤꯕꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯆꯨꯝꯕꯗꯨꯗꯤ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯒꯦ ꯁꯤꯅꯤ ꯑꯣꯖꯥꯅ ꯐꯣꯡꯗꯣꯛꯂꯤꯁꯦꯀꯣ ꯑꯗꯣ ꯑꯣꯖꯥ ꯑꯩꯅ ꯏꯔꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯪꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯦ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯉꯤ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯣꯖꯥ ꯐꯣꯡꯗꯣꯛꯄꯩ ꯇꯥꯟꯖꯥꯗꯨ ꯂꯧꯕꯤꯌꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯁꯔꯀꯥꯔ ꯑꯃ ꯍꯥꯏꯕꯁꯦ ꯀꯂꯞ ꯑꯣꯏꯌꯣ ꯀꯂꯞꯀꯤ ꯑꯦꯔꯤꯌꯥꯗꯨ ꯂꯩꯔꯤꯕ ꯃꯗꯨꯗ ꯀꯂꯞ ꯑꯗꯨꯅ ꯀꯅꯥꯅꯣ ꯃꯤꯡ ꯆꯟꯗꯕ ꯂꯥꯏꯔꯕ ꯃꯆꯥ ꯀꯅꯥꯅꯣ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯉꯝꯗꯕ ꯂꯥꯏꯔꯤꯛ ꯂꯩꯕ ꯉꯝꯗꯕ ꯂꯥꯏꯔꯤꯛ ꯇ꯭ꯌꯨꯁꯟ ꯄꯤꯕ ꯉꯝꯗꯕ ꯍꯥꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯇꯧꯒꯗꯕꯅꯦ ꯀꯂꯞꯇꯨꯅ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯀꯣꯜꯂꯤꯕ ꯖꯒꯥꯗꯣ ꯂꯥꯏꯔꯕ ꯀꯅꯥꯅꯣ ꯃꯉꯣꯟꯗ ꯁꯦꯟꯊꯪ ꯈꯔ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯈꯔ ꯂꯩꯔꯒ ꯍꯌꯦꯡ ꯃꯥꯒꯤ ꯃꯆꯥꯗꯨ ꯆꯥꯎꯔꯒ ꯑꯩꯒꯤ ꯏꯆꯥꯁꯤꯒ ꯂꯧꯅ ꯂꯩꯅꯔꯀꯥꯟꯗ ꯃꯥ ꯆꯔꯥ ꯍꯤꯡꯖꯔꯣꯏꯅꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯩ ꯆꯦꯡ ꯄꯤꯅꯦꯕ ꯃꯉꯣꯟꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯁꯃꯥꯖ ꯁꯣꯁꯥꯏꯇꯤꯗ ꯍꯤꯡꯃꯤꯟꯅꯗꯕ ꯌꯥꯗꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯉꯨ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯕꯣꯔꯥ ꯄ꯭ꯂꯦꯠ ꯑꯃ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯆꯥꯕꯤꯔꯗꯤꯕ ꯅꯣꯏ ꯃꯥꯡꯗ ꯑꯩꯅ ꯄ꯭ꯂꯦꯠ ꯑꯃ ꯀꯥꯡꯉꯨ ꯕꯣꯔꯥ ꯁꯤꯡꯖꯨ ꯄ꯭ꯂꯦꯠ ꯑꯃꯗ ꯊꯝꯕ ꯑꯩꯅ ꯑꯗꯨꯝ ꯆꯥꯔꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯒꯤ ꯁꯥꯁꯣꯟꯗꯨꯗꯤ ꯀꯔꯤ ꯑꯣꯏꯔꯅꯤ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯅꯔꯒ ꯑꯃꯅ ꯑꯃ ꯑꯗꯨꯅ ꯊꯥꯖꯔꯛꯏꯕ ꯄꯩꯁꯥꯁꯤ ꯒꯣꯔꯃꯦꯟꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯐꯟ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯑꯣꯏꯌꯣ ꯑꯦꯝ ꯄꯤꯒꯤ ꯑꯣꯏꯌꯣ ꯁꯤ ꯃꯤꯌꯥꯝꯅ ꯇꯧꯒꯗꯕꯗꯤ ꯁꯣꯝꯗ ꯂꯣꯟ ꯂꯧꯔꯨꯔꯒ ꯖꯤꯞ ꯀꯥꯔ ꯇꯣꯡꯕꯗꯧꯅ ꯂꯣꯏꯅ ꯇꯧꯊꯣꯛꯑꯦ ꯃꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯅꯖꯔꯤꯕꯁꯦ ꯍꯟꯗꯛꯀꯤ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯑꯣꯖꯥ ꯇꯣꯝꯇꯣꯝ ꯁꯅꯥ ꯅꯣꯡꯁꯥꯕꯒꯅꯤ ꯑꯣꯖꯥꯗꯒꯤ ꯌꯥꯝ ꯚꯦꯂꯨ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯚꯦꯂꯨ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯇꯥꯛ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯈ꯭ꯔꯕ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯍꯧꯕ ꯌꯥꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯇꯥꯕꯤꯔꯕꯒꯤ ꯃꯇꯨꯡꯗ ꯃꯇꯥꯡ ꯑꯁꯤꯗ ꯏꯂꯤꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯣꯛ ꯂꯣꯏꯁꯤꯟꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯃꯤꯌꯥꯝ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯣꯏꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨꯁꯨ ꯑꯣꯖꯥꯒꯤ ꯃꯇꯝ ꯌꯥꯝ ꯆꯤꯜꯂꯕ ꯃꯇꯝ ꯑꯗꯨ ꯀꯥꯏꯊꯣꯛꯄꯤꯕꯒꯤꯗꯃꯛꯇ ꯏꯂꯤꯇꯤꯚꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯤꯌꯥꯝꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯍꯦꯟꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯏꯂꯤꯇꯤꯚꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯖꯔꯤ